ꯃꯩꯇꯩꯂꯣꯟ ꯗ ꯐꯣꯀꯁ ꯇꯧꯖꯔꯀꯥꯟꯗ ꯆꯠꯊꯖꯔꯛꯄ ꯁꯥꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯁꯣꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯐꯖꯅ ꯃꯐꯝ ꯑꯃꯗ ꯐꯝꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤ ꯏꯃꯥꯅ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯤꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯍꯥꯏꯅ ꯀꯧꯕꯤꯕ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯝꯗ꯭ꯔꯥꯝ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯎ ꯀꯔꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯄꯥꯎꯗꯝꯕꯤꯌꯨ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯦꯌꯔꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅꯁꯨ ꯆꯦꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏ ꯒꯨꯔꯨꯖꯣꯟꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯉꯁꯤꯒꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯍꯥꯛꯅ ꯄꯥꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯃꯤꯀꯨꯞ ꯑꯃꯗ ꯑꯣꯏꯈꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯔꯤ ꯑꯃꯗꯒꯤ ꯊꯦꯡꯅꯔꯨꯕꯗꯒꯤ ꯈꯣꯡꯒꯨꯟꯁꯦ ꯂꯤꯔꯀꯥꯟꯗ ꯈꯣꯡꯒꯨꯟꯁꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯅ ꯈꯪꯅꯤꯡꯕ ꯎꯅꯤꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯉꯁꯤ ꯁꯩꯔꯦꯡꯁꯤ ꯂꯥꯟꯊꯣꯛꯆꯅꯕ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯕꯛꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯂꯥꯁ ꯍꯞꯇꯥꯒꯤ ꯄꯥꯈ꯭ꯔꯕ ꯀꯀꯥ ꯁꯤꯇꯣꯜꯗꯤꯄꯤꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯗꯛꯇ ꯐꯥꯎꯔꯛꯄ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯄꯥꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯣ ꯑꯗꯨꯅ ꯉꯥꯎꯈꯤꯗꯅ ꯑꯩ ꯑꯇꯩ ꯊꯕꯛꯁꯤꯡ ꯀꯔꯤ ꯃꯁꯥ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯁꯩꯔꯦꯡꯁꯤ ꯄꯥꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯁꯤ ꯍꯣꯔꯦꯟꯁꯨ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯝ ꯃꯤꯌꯥꯝꯗ ꯑꯩ ꯄꯥꯎꯗꯝꯖꯔꯛꯀꯅꯤ ꯄꯥꯎꯗꯝꯖꯔꯛꯀꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯞꯗꯦꯠꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯉꯁꯤ ꯑꯌꯨꯛꯁꯦ ꯍꯧꯒꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯂꯦꯝꯄꯤꯛꯁꯀꯤ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯦ ꯎꯕꯗ ꯍꯦꯛꯇ ꯍꯔꯥꯎꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗꯣꯛꯄꯗ ꯃꯥꯒꯤ ꯄꯤꯛꯆꯔ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯃꯥꯅ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯦꯛꯇ ꯐꯦꯁꯕꯨꯛꯁꯦ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ 79,000 people are talking about her and ꯍꯥꯏ ꯑꯩꯅ ꯁꯔꯆ ꯇꯧꯕꯗ ꯑꯩ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯄꯥꯎꯅꯤ ꯄꯨꯝꯅꯃꯛꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯋꯥꯍꯩ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯣꯂꯦꯝꯄꯤꯛꯁꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯒꯤ ꯃꯦꯔꯤ ꯀꯣꯝꯅ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒꯀ ꯄꯥꯏꯔꯒ ꯂꯤꯗ ꯇꯧꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯒꯤ ꯃꯤꯀꯨꯞꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯛꯄꯒꯤ ꯑꯦꯟꯖꯣꯏ ꯇꯧꯕꯒꯤ ꯃꯁꯤꯒꯨꯝꯕꯅꯤ ꯍꯥꯏꯖꯒꯦ ꯑꯩ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯐꯣꯇꯣ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣꯅꯤ ꯗ ꯀ꯭ꯋꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯤꯆꯔ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯃꯤꯔꯥꯕꯥꯏꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯃꯣꯏꯅ ꯊꯤꯒꯠꯄꯤꯔꯀꯥꯟꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯡ ꯆꯟꯕꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯅ ꯗꯦꯗꯤꯀꯦꯁꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯀꯚꯔ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯁꯣꯔꯠ 4 minutesꯀꯤꯅꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯇꯦꯛ ꯑꯃꯨꯛꯇꯪ ꯊꯥꯖꯔꯛꯀꯦ 8 अगस्त 1994 वो दिन जब मणिपुर के नोंगपोक काकचिंग नामक गांव में मीराबाई का जन्म एक पीडब्ल्यूडी मुलाजिम के घर में हुआ उनकी छठी औलाद के रूप में हम 6 भाई बहन हैं तो उन सबको देखने में बहुत ज्यादा प्रॉब्लम हुई थी किस्मत भी अजीब होती है बचपन में जब मीराबाई अपने बड़े भाई के साथ रोज चूल्हा जलाने के लिए लकड़ी बटोरने जंगल जाती
तो उनसे ज्यादा बड़े लकड़ी के गट्ठे खुद उठा लिया करती थी। जो हम लकड़ी इकट्ठे करते थे तो वो किसी ने नहीं उठा पाया था, तो मैं उठा के लेके आया, तो सबने बोला थे, गाँव वालों सब ने, तो आप बहुत ही स्ट्रॉन्ग हैं, तो आपको कुछ करना चाहिए। उस वक्त किसी को कहाँ पता था कि किस्मत अब अबोध बालिका को आने वाले समय में aduna sigi video si amtang yang khati yamna nungsiba wari cover tawbirakpani aduga amta yengbiyo magi maithongsi silver medal phangaba matungda tagi mayam media mayamna cover tawbirai masigi sima amtang pathokjarake yamna nungsiba mangondagi warolni aduga gratitude piba si akoina si yamna saugatpani aduna mana sidaista magi Facebook tara Twitter dara masida hapakpasi amtang ai pazarake Saikhom Mirabai Chanuna Ibirai. I'm really happy on winning silver medal in Tokyo 2020 for my country. It's really a dream come true for me. I would like to dedicate this medal to my country and would like to thank the billion prayers of all Indians who were with me during this journey. I like to thank my family, especially my mother, for a lot of sacrifices and believing in me. Also, special thanks to our government for supporting me, Ministry of Sports, SAI, IOA, Weightlifting Federation of India, Railways, OGQ sponsors and my marketing agency IOS for their continuous support in this journey. I would like to give special thanks to my coach Vijay Sharma sir and support staff for their continuous hard work, motivation and training. Thank you once again, entire weightlifting fraternity and all my countrymen. Jai Hind. Aina ibirai aina akoigi page da yamba yamna nungai ba coverage si share tawjakibani aduga magi keyword Saikhom Mirabai Chanu si phibira kanda yankhatpiyo masi magi coach ni akoina thabak ama tawbada successful oibasi coach amagi amna chawba keno ni contribution ni aduna coach sibusu yamna thakachari magi interview sisu yankhatpiyo adagi yamna phazaba Narendra Modi masamakna magi page da congratulation haina utpirai sumai tadana sina magi family na nungai ba phongtokpa adagi amta yengoi amna nungsi ba video yam Facebook sida leirabani masi hairaga aina program si amna nungai ba note amada hodokjabani matang asida ima da sinajarage akoigi yamna nungaiba ngasigi lokhatjarakpa imana yamna nungaina haibasi kuirabani aduna aina yamna taning na ngaijabani akoi myam taminarasi aduga yengbiriba pumnamaknasu adomna tarakanda kari phaubi kari keno comment adum tawbiro ima da sinajarage ayakna amuka suhanna pinbiriba punamaku lai Guru John halamansin sasin nausin punamaku chipsilaga amohna ko nonjari aduga ngasigi aikoigi keno ibungo Thoudam Netrajit Singh hagi karamaina aina maga thenarubano habachigi aina ma ngonda hetta paningbagi haibachu magi saireng amata ai khanghiba nate ai se tasengna maki hairuragadi maitai wahaida aikoi turen leirai kumda biena ma khagi ahanching haina bani madu oirangani Manipur ki mipu khuding na di khangdaba amta leiramoyena ai khanjai maramdi mo sina phongami ba lairi che taruk neba taruk se ai se dum ngasagi turen leirai kumda bi haiba artha sida dum mayam khangmiro ai machida yam pangna leiramaba aduna aina masi langal langjin che masi ngasigi ihan hanba oina Dr. Nomai Them Tombi ai bu tambi rakpa ai bu loina guide tawbi rakpa ngasi bawadasu tawbiriba ojagi mafamda aina hanna thagachari aduga ani subada ai ba kabi masamakse
इचाचे सिबुसो एहाना हन्ना थागचरी करिगी नोइना हाइबदा मसिगी वारोलसी आइना करमाइना खंगके ना हाइबसिदा ओजा केनो नोमाइ थेम तोंबी पुंची अमा सुम थबकसी आइना पागरे नुमित हुमनी अमा काइथोगा लाइक से थाबा मरमदगी अइबा मयामसिना मथंग इरकपसिदा अखोगी थांगजगी अखोगी सोसिदगी खितंग वारगा दौबा मरमदगी अइहाकसे इचाइबेमा गाइड्रीना ऑस्ट्रेलियादगी वेनेसडे का थर्सडे गा सिदा इबानी से रिकॉर्डिंग से सुम तौरगा लाइब्रेरी से खितंग चावना लेहुरगदी आंगांग सिंग तुंगदा हुरकपा पाबिनिंगबा मयामसिना नुंगाइना पाहुनबा हाइबगी वाखलवनसिदा साइकी लाइरिक से थाबा सिंसे इबानी से रिकॉर्डिंग सुम लौबनी अहानबदा डॉक्टर जोडेसन रसना संगी थाजा चनु मागी लास्ट मोमेंट मसी फोंगंबा अदुगा आइनसु आइगोंदसु सिनाबिरंबा डॉक्टर मसामकना मा लेररोयना सिनाबदी नते पाबैदी ओजानीना अदुमाइन तौरगा मागी दुसु थारबा नोवेल अमल ओइबदगी नुमित क्यानी चंग्रे मथंगदा आइना ओजा तोंबी गी पुंसी अमसुम थबकसी सुम मथंग डॉक्टर प्रोफेसर अरुणाना का थौरबा थांसांग का हाइबा पुनमकसे मथंग सुम पारगा लौरकपसिना आई कोना आई कंटेक्ट सिदसु याम कन्ना मुन्ना येंगदबा अदैदुदा माना ओजा अखोगी इबुंगोसिना इबा अमख आइना पाजबनिना हा रिकॉर्डिंग लौबनी मसिगी ममिंग से करी कौगेबु मणिपुरी साहित्य दा मचु तरेत के चुमथांग हाइना मिंथोली से इबुंगो कवि थौदाम नेत्रजित ननी अदुगा नोमाइ थेम तोंबी हाइना मागी मरमसी इरकपसिदा इबुंगो से कमाइन तौदना आइबा मा ओइना ओइरखिबनो हाइबगी मागी पुंसी से मतेक ओइना माना सुम ओजागा वारी साना ओजागी एप्रिशिएट तौबा मागी पुंसीदा गाइड तौबिरकपसिदी मरमसिदा सुम पाबसिदा आइना पाबा लोइबा नुमिसिदा ओजादा फोन छलाउं तौबा ओजाना इबेमनंग कैदौरे आइना हाइरे अदे आइना ओजा थौदाम नेत्रजित ऐसी कनानु मासी करी लाइक के इरमगे मागी लाइक कनो छैरें खंगदे वारी मचा खंगदे अमा खक्ता पाजगेबा आई मासी याम पानिंगे माना इबसे आई उसु उद्री लाइक सु उद्री मचा सुसिसु आइगा खंगनबा नते हाय ओजाना नुमितुदा खुंबिरे नंग ना पानिंगगदी आई कनो तौगे अदुगी कारक्तुदा ओजागा आइगा से नुमितुगी दा आइना मु ngai ngamaktadana लेनिन सिदा मापाउगी लेनिन इबुंगो चाइ बुंगो सिदा अमु फोन तौई इबुंगो लेनिना नंग थौदाम नेत्रजितु खंब्रा खंगी इमाबेम हाय अदुदी मागी अइबा कई लेगे नंग त थाबिरौबा काइना मोंदा सोम हायले अदगिदी नेक्स्ट डे दुदा ओजा तोंबी सिना आइगोंदा फोन तौरई इबेमा नंग सुमाइन तौ नेत्रजित मसागी फोन नंबर से पिरके नंग तौ अदुगने मा अंगांगनी अखोई इचागुंबनी अदुना मागा वारी सारा कांदा नंगिसे खंगनी हारा आई थिनबा तौदना ओजाई फोन किसे याम थुना हे थमहनिंगाबा आइना फोन नंबर से थाबिरकपसिदा अदो आइनी बुंगो सिदा फोन तौजबदा इबुंगना हराउना ममा आई सोइदना मकी आई थारके ना माना मथंग फोटोदगी अदगिदी मागी मरमदा पुनमक सुनबा थाबिरकपा मरमदगी अदो सैरें तरुक अमगा यावरई सैरें तरुक सिमक आई ngasi से लांथोकचनिंगबनी फजबा ngakतनी आई पुंगाउंगावी इबुंगोना इबिरकपा माइ खुरजैदगी थोलकपा मयामसे अदुबु ngasi सि मतमसे यामना कइनो ओइबना आइना सैरें अनि खक्तंग लांथोकजगे हाइना खंजरी अदुना हानबा मक्तदा आइबु लमजिंग लमताकपिरकपा मयामगिना नोमाइ पंडित हाइना सु खंगनाबा अदुगा प्रोफेसर ओजा तोंबीबु ngमखै लेतना थागचरी लमजिंग लमताकपिबसे लोइरबा चही यामाबा सिबहौदो ओजा नंग ngasi फावबदा लटपा लेतना लमजिंग बिरी लमताकपिरी अदुगा मथंगदा अइबा कवि मसामकसे इबुंगो नेत्रजितु आई हाइनिंगाय लेतना थागचरी अदुगा पुंसी सिदा इबुंगो ओजागा गी लमन तोनसिनजरे हाइना आइना सुमाइना थमजगे अदो अहानबा मक्तदा अहाना सैरें सिंसी कइमोनी सैरें तरुक थाबिरकपनी अदुगी मनुंगदा आइना ngasi पाजगदोरिबसे आइगी खुंगंगदा लाक्लाबदी हाइसे सैरें सिगी ममिंगनी अदुबु सैरें सिगी ममिंग मक्ता इबा
Eigee Khungangda Laklabadi haibase simaga aduga Kangshinkhraba Mitki pi haibasisu saireng lairik ni hairiba saireng lairik sigi title sigi maming simaktada iba Kangshinkhraba Mitki pi ani si ahanba maktada aihak langthoksage aduga aibagi maram aduga maina tawge haibase aina khangningiba unaningiba matamgi anxiety matamdura ojagi maramda mana irakpa ibungo chene irakpa che masibuchu aihakna miyamda langthoksage haina aihak hojik ahanba maktada aigi keno Khungangda Laklabadi haisi ahanba maktada aihak miyamda langthoksaba hojjarage maramdi aigi Khungangda Laklabadi haisi khungangse ibungogi aibagi masamaki khungangni adu mana magi masagi maramdam sibu kayagi mating nungsibage haibase masida thadana lairambase thengnajai aduna ai hujik hojjarage punamaki mafamda kabi aigi Khungangda Laklabadi nangna the khoina sentharagliba luangi turelgi mathada onsin khini torban yu pal singna athu thengthurakani kayarak nangi haksangda harauba phongdok laduna madudagi nasa king launa chensilakpada nangna khunganggi lambida lampakta sajik chariba sanbi sanau singna mangak thanga tuna mo khong taramna okani nungthil pobopta sanabada waraba humanga leikhongana machu sanglaba angangsingna lampakdagi senkhallaktuna lambi mapanda horiba achauba khongnanggi makhongda nangga punna pothaminasi hairakani angangsingna nangi saireng ama paru hairaklabasu khongnang managi tupi amadi soidana sarakani nangna humang saudanaba angangsingga leithoklingai nangna khongnang managi tupi upsinduna sanaringai numitna nongchup jingdon yaukiba khanghauro numitna nongchup jingdon yaukiba khanghauraroi numidang wairamgi sana machu changlaba numitki masek mangalna khulgi nongpo pannakliba langol jinggi jingdon jingmaida langol jinggi jingdon jingyaida sanagi liglam pareng tholarabada khoirang jaraba nangna soidana chatke haira tawdri khonjel tahounanaba khulakki lambi phau nangna chingya tamna lakpada turelgi sing sokpa karak libi leshabi singna ingau jabi tathakpi misi miengna tenjai oina kaplakani nangna tenjai dubu nungsibagi saireng onthokhibasu yai hena ikairatuna nangna chingya yaunanaba chelakpada khulakki lambi tamlakliba laukaraklibi mauna hasingna makhoigi phiji da kirakliba haitha potha chapo soidana hairakani atithi ama thunglabagi sebada khong mapanda ngaihak phangsi hairakani kabi mahosagi lamdamda lakpada mahosa ongiduna nahoraba nangi thamoida mauna hasingna noklakpada nangna karamna noktaba ngamgani numidang wairamduda lokhong singi singna trong chenthakibagi makolna utum uren ponthau singna khong duna paikibada nangi thamoida pothaba ngamdraduna hogalakpada nangi mitki milamda urakani pak challaba chingkhong tamna sandokriba changlaba labuksing lamhelaba angangum nangna lori chamduna chingya panglakpada nauriba phungna singna pareng hongnaraduna nangi phinada yana nabahona rakani nangi phinada yana nabahona rakani maduda pakhatcharaba nangna lauria da chittaduna tusilabada laurang suruba nupa singdo tuminna nokhibasu yai ikai malladuna lokhong mapanda phaminaribi mauna hachingdo ukhibaja la haina tamna yenglakpasu yai kabi mangal na nongsup jingdonda khong thangtharaklakbada nangi thamoigi thak ipomdi asum hengalakani do
Sanjena hana tawdri khongna salamgi lambi masada chanyam huigalakpada nangna karamna tuminna leptuna leigani langol chingdonda kupliba angauba lechingi paraba pijangna asum musillaklabada chen chongyuna chanaramba punchina aroibada mamsillakpagi nungsiba saktam ningsinglak loidrane Khungangda sangu pairamba uro pareng singna kadumda mankriba lokchaw lana chentharagliba loki sel kholna mamsillaklaga mayek senglagliba aki tujungbagi mikap miraw kholgum tabi tumpak lebliba khulaki yum singdagi mama singna macha kausalakpagi sengphataba khonjel tarakpada ningsinglakani yum hankragani khonglai thuna amambana putringai nungsiraba kabi nangi thamoida masimadi khallaga chatloidrane punsigi asengba masakti khungangda lei loijare Thoudam Netrajit ki magi saireng ama ani suba saireng Kangshinkhraba Mitki Masidana ngasi thokliba aikoigi miot minai kayagi mamaga masaga kainaba uba ngamdaba thamoigi emotion do Kangshinkhraba Mitki se amu hanna pajaraklage imana ibu mathanungda chena konsillaga hai magi bungo nang hojik apikpa nawa olo matam sida nang kari mata khangdana apikpa nawa olo aisu yai aigi imana haibanina ai imagi mathanungda atum lei ahing khulai paiba siphai mayam lae thong nang khai lei ai buching tho imagi mathadagi sangin na thilli khongpak na kawi imagi mathanungda lotlambagi ai bu mironi haiduna imana tenta apik panawa amagidamak yenghaidraba I singdugidamak nungthil custody da upna tariba aigi satamda kengtha nawriba imana hai magi bungo ithanungi ichana kanabu halubage kanabu ijat manghalubage karibu huralubage noktamang nokhi ai I marakta mai marakta kai raba imagi wahangda hojikti nomai guli singna lai oina piduna ikheng singna pijol biraba ai mongphongi saisya thaksida ningthina yatari amamba ki marol galoinana ngasidi letana hairari thona leina imana ibungo nang apikpa nawa oirano aigi yeknaba oiro aigi tamthiraba yeknaba tai thoksaraduna Mitki Kangshinkhraba pi saireng animak paba loijare loina na saireng ani pajakhrabagi matungda kabigi biodata amuk pathokjarake lanthokjarake Thoudam Netrajit Singh ingkumja Krisagi Lisingamaga Samapan Khundramanga Lamdeng Makha Lekai Imphal West Tapoi Apopagi Mingna Lekhidraba Thoudam Kanhai Singh Apopigi Mingna Thoudam Ongbi Isai Hanbi Devi Kawi Angang Uringedagi Wari Saireng Iba Pamjarei Hojik Phawbada Wari Machagi Lairik Amadi Sairengi Lairik Taruk Phongkhre Ahanba Imphal Chor Saireng Lisingamaga Samapan Mawdramanga Saharagi Mikap Wari Macha Lisingamaga Samapan Mawdrataru Ai Khulai Paide Saireng Lisingamaga Samapan Mawdrataret Kangshinkhraba Mitki pi Saireng Lisingani Lanpham Sida Saireng Lisingani Taru Aduga Taruk Subada Aina Hujik Pajakiba Aigi
Khungangda Laklabadi haibasiga Pongkre Masina lising ani tarang doida award Khungangkraba award sing Toksom Jogendra Ningsing Saitya Mana lising ani ama Naharol Saitya Premi Smiti na piba Ani subana yuwa puruskar lising ani taruk aduga Bharatiya Bhasha Parishad Kolkata na piba aduga ahum subana Sanskriti award lising ani tarada Sanskriti Pratishthan New Delhi na piba amadi mari subada wari macha wari bam mainu sairengi mana lising ani tranga ima kol na piba Bharat ki lol kaya da magi saireng sin pongkre aduga Bangladesh yauna Bharat ki mafam kaya da magi saireng sin pathokre Manipur Sahitya ki Sangsan kaya gi asangba member oiri huji oiri ba aduga luina na awaching asi Khungangkraba matungda participate tawruba Eastern Region Poet lising ani ahum Kolkata organized by Sahitya Academy Regional Center Kolkata ani subada All India Literary Conference lising ani mari Hyderabad organized by Progressive Writers Association India ahum subada Sak Poetry Festival of Young Poets 2008 Bhubaneswar, Puri and Cuttack organized by Foundation of Writers and Literature. Mari Subada International Conference on Manipuri Literature 2009 Bangladesh Sylhet organized by Bangladesh Manipuri Sahitya Sansad. Mga Subada All India Poet Meet 2014 Odisha organized by Sahitya Academy. Taruk Subada Eastern Regional Poet Meet lising ani Taranipan Visakhapatnam organized by Sahitya Academy. Other works, many poems got published in anthologies and literary journal and other major Indian language. Published many poems in different Manipuri literary magazines and Delhi. Asumna aikoigi biodata si paba loijakhaba matungda aihangna miyanggi mafamda karamai tawdana kabi Thoudam Netrajit na magi ahanba punsigi ahanba page da leiramiba magi masak tu aikoigi Manipuri Sahitya gi machu taret ki chungthang nongmai kem tombi bu nainaba sidai amayek sengna magi warol kharadang thamambasi eha pathoksarage nungaiba haibasi kadaida leibage punsigi apienba haibase kadaida phangbage kadaida thokbage kadaida yonbage aigi punsi sina matam maram amada natraga maram amada penthokjaba ngamnaba nungaijaba ngamnaba mapok asida aina tokjaba kharada aina sengna yajaba ngamjaraba mapung phai khanjaraba kalakpa khoirangba yaujadaba ithantana ithandabu thajajaraba nungsiraba aina khali mase punsigi yararoidaba yararoi paklaba Sahityagi asumna khwaidagi kitang apigani ai kitang kandre khwaidagi nungaiba masak amani wafam asimak pabung nongaikem tombida taseng na thoi mana pabunggi mafamda chatlubagi ahanbada khungdoklakpa adugumba waheni aduga mahakna ahanbada kabi oiningakpagi kabi haibadi kabi oiningba nate sorry akhoi irakpagi mahause khangakpa matamda niyom kanon na chingbachi akhoi guide ama changi punchi sida mana guide se thijarakpa matamdu bi wari ni aina miyamda yamna puning changna ehana langthoksaningi se pabung tombigi maramda pabung tombiga aiga punchi ga anigi marakta leinariba mari masak wari mathang ningsingbagi saina ningsingbagi sena mathang hangdolokpa tarabadi awa ana aigi punchigi akai atoi aki akhang punchigi mate adumak yaurai tabu nungdagi ningsingbagi ithak ipomna iwai inina joy chai tharakpada haukiba punchigi tu chunglaba
ꯅꯤꯡꯁꯤꯡꯕꯗ ꯀꯤꯔꯕ ꯃꯁꯛ ꯀꯌꯥꯁꯨ ꯂꯣꯏꯅꯔꯦ ꯀꯩꯁꯥꯝꯄꯥꯠꯇ ꯑꯩꯅ ꯁꯛꯈꯪꯅꯈꯤꯕꯁꯦ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1939ꯗꯅꯤ ꯌꯨꯝꯗ ꯈꯣꯡ ꯌꯥꯗꯅ ꯂꯩꯕ ꯃꯇꯝ ꯁꯩꯔꯦꯡꯗꯤ ꯀꯟꯅ ꯏꯈꯠꯂꯛꯄ ꯃꯇꯝ ꯑꯩꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯤꯖꯟꯕ ꯊꯣꯛꯂꯛꯄꯗ ꯑꯍꯥꯟꯕ ꯈꯣꯡꯗꯥꯖꯈꯤꯕ ꯂꯝꯗꯝ ꯑꯃꯅꯤ ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝꯄꯥꯠꯇ ꯑꯩꯒꯤ ꯑꯅꯛꯄ ꯏꯆꯦ ꯂꯧꯕ ꯏꯕꯥꯏ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯐꯥꯎꯕ ꯀꯕꯤ ꯑꯏꯕ ꯑꯃꯅꯤ ꯑꯩꯅ ꯇꯥꯈꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟꯗꯒꯤ ꯑꯩꯒꯤ ꯏꯆꯦ ꯅꯨꯄꯥ ꯏꯕꯣꯆꯧꯒꯤ ꯆꯤꯟꯗꯒꯤ ꯏꯕꯣꯆꯧ ꯑꯩꯒꯤ ꯍꯦꯛ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯀꯕꯤ ꯑꯗꯨꯒꯤꯅ ꯍꯦꯛ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯏꯕꯣꯆꯧꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜꯗ ꯂꯥꯛꯈꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯏꯕꯥꯏ ꯌꯨꯝꯂꯦꯝꯕꯝ ꯏꯕꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯑꯩꯒꯤ ꯀꯕꯤ ꯏꯕꯣꯃꯆꯥꯅꯤ ꯆꯦꯛꯂꯥ ꯄꯥꯏꯈ꯭ꯔꯕꯗ ꯃꯥꯏ ꯑꯋꯥꯔꯗ ꯌꯥꯝ ꯐꯖꯕ ꯑꯃ ꯐꯪꯈ꯭ꯔꯦ ꯑꯋꯥꯔꯗ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯩ ꯑꯃꯁꯨꯡ ꯕꯨꯙꯒꯤ ꯃꯥꯅ ꯏꯕ ꯁꯩꯔꯦꯡ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯑꯩ ꯄꯥꯊꯣꯛꯆꯈ꯭ꯔꯦ ꯀꯕꯤꯅꯤ ꯌꯨꯝꯂꯦꯝꯕꯝ ꯏꯕꯣꯃꯆꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯃꯉꯥꯜꯒꯤ ꯃꯆꯦꯛ ꯑꯃ ꯁꯣꯏꯅꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯛꯆꯥꯡꯗ ꯑꯗꯨꯗꯒꯤ ꯇꯣꯏꯅ ꯂꯥꯛꯈꯤ ꯏꯕꯥꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇ ꯁꯩꯔꯦꯡꯒꯤ ꯕꯣꯏ ꯄꯨꯔꯗꯨꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯈꯤ ꯂꯥꯏꯔꯤꯛ ꯐꯣꯡꯒꯦ ꯍꯥꯏꯈꯤ ꯋꯥꯍꯧꯗꯣꯛ ꯏꯕꯤꯌꯨ ꯍꯥꯏꯈꯤ ꯏꯕꯥꯏꯒꯤ ꯌꯨꯝ ꯑꯩꯒꯤ ꯌꯨꯝ ꯑꯣꯟꯊꯣꯛꯈꯤ ꯏꯆꯦꯅ ꯂꯣꯟꯕ ꯆꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯖꯐꯝ ꯑꯣꯏꯈꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯏꯝꯐꯥꯜ ꯁꯣꯍꯣꯔꯗ ꯐꯣꯡꯈꯤ ꯏꯕꯥꯏ ꯏꯕꯣꯝꯆꯥꯒꯤ ꯊꯣꯡꯗ ꯃꯊꯪꯗꯅ ꯊꯣꯡ ꯑꯃ ꯊꯤꯜꯂꯨꯏ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯗꯪ ꯗꯪ ꯑꯣꯅ ꯈꯪꯂꯛꯏ ꯁꯪꯅ ꯍꯥꯏꯔꯕ ꯀ꯭ꯔꯤꯇꯤꯛ ꯄ꯭ꯔꯣꯐꯦꯁꯔ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯤ ꯏꯕꯥꯏ ꯏꯕꯣꯝꯆꯥꯒ ꯇꯣꯏꯅ ꯁꯥꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯔꯤꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯅ ꯌꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏꯗ ꯆꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯄꯟꯗꯤꯠ ꯑꯃ ꯆꯍꯤ ꯀꯌꯥ ꯌꯨꯝꯗ ꯐꯥꯗꯣꯛ ꯑꯃꯒꯨꯝꯅ ꯀꯅꯥꯁꯨ ꯇꯤꯟꯅ ꯈꯪꯅꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯅ ꯂꯦꯜꯂꯛꯂꯕ ꯅꯤꯡꯇꯝꯅ ꯆꯠꯄ ꯆꯦꯟꯕ ꯉꯝꯗꯅ ꯂꯩꯔꯨꯔꯕ ꯄꯨꯟꯁꯤ ꯑꯃꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯧꯔꯥꯡꯂꯕ ꯁꯩꯔꯦꯡꯒꯤ ꯂꯤꯆꯤꯡ ꯑꯃ ꯁꯣꯏꯅꯥꯏꯅ ꯑꯌꯨꯛ ꯀꯌꯥꯅꯣ ꯏꯆꯦ ꯅꯨꯄꯥ ꯏꯕꯣꯆꯧꯅ ꯏꯃꯥꯟꯅꯕ ꯀꯌꯥꯅ ꯁꯥꯏꯀꯜꯗ ꯐꯧ ꯕꯣꯔꯥ ꯍꯥꯞꯄꯒꯨꯝꯅ ꯍꯥꯞꯂꯒ ꯀꯩꯁꯥꯝꯄꯥꯠꯇ ꯏꯕꯥꯏ ꯏꯕꯣꯝꯆꯥꯒꯤꯗ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯏꯀꯥꯏ ꯏꯒꯤ ꯌꯥꯎꯗꯅ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯁꯃꯨꯗ꯭ꯔꯗ ꯑꯄꯤꯛꯄ ꯉꯥ ꯑꯃꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯖꯕꯒꯨꯝ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯏꯄꯥꯛꯇ ꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯈꯤ ꯀꯩꯁꯥꯝꯄꯥꯠꯇ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤꯗ ꯏꯕꯥꯏ ꯏꯕꯣꯝꯆꯥꯒꯤꯗ ꯌꯥꯃꯨꯡ ꯑꯥꯔ.ꯀꯦ ꯕꯨꯕꯣꯟ ꯁꯅꯥꯒꯤꯗ ꯃꯊꯪ ꯑꯗꯨꯗꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯄꯣꯛꯅꯐꯝ ꯄ꯭ꯔꯦꯁꯇ ꯃꯇꯝꯗꯨꯗ ꯄꯥꯕꯨꯡ ꯇꯣꯝꯕꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯁ꯭ꯀꯣꯂꯥꯔ ꯑꯃ ꯑꯣꯏꯕꯒꯤ ꯂꯨꯔꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯋꯥꯉꯥꯡ ꯊꯃꯣꯏ ꯂꯤꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯂꯣꯟꯅ ꯈꯥꯈꯤ ꯃꯊꯪ ꯁꯥꯊꯤꯅ ꯁꯣꯟꯊꯈ꯭ꯔꯕ ꯍꯛꯆꯥꯡꯗ ꯍꯤꯡꯅꯤꯡꯕꯒꯤ ꯃꯌꯥꯏ ꯀꯥꯔꯕ ꯋꯥꯈꯜꯅ ꯏꯊꯛ ꯍꯧꯈꯤ ꯑꯁꯦꯡꯕꯅꯤ ꯀꯩꯁꯥꯝꯄꯥꯠ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯈꯣꯡꯆꯠꯇ ꯀꯥꯎꯕ ꯌꯥꯔꯔꯣꯏꯗꯕ ꯄꯥꯛꯂꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯃꯨꯗ꯭ꯔ ꯑꯃꯅꯤ ꯄꯣꯛꯅꯐꯝ ꯈꯕꯔꯒꯤ ꯂꯃꯥꯏ ꯑꯃꯒꯤ ꯈꯕꯔ ꯑꯣꯏꯔꯤꯉꯩꯗ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯁꯄꯥ ꯄ꯭ꯔꯦꯁ ꯂꯩꯔꯤꯉꯩ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯀꯤ ꯀꯣꯂꯣꯝꯗ ꯅꯣꯡꯃ ꯆꯥꯎꯅ ꯏꯔꯛꯈꯤ ꯁꯣꯏꯅꯥꯏꯔꯕ ꯑꯏꯕ ꯑꯃ ꯃꯇꯝꯗꯣ ꯈ꯭ꯔꯤꯁꯇꯒꯤ ꯀꯨꯝꯖꯥ 1963 ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛ ꯁꯍꯥꯔꯥꯒꯤ ꯃꯤꯀꯞ ꯐꯣꯡꯂꯕ ꯃꯇꯝ ꯁꯍꯥꯔꯥꯒꯤ ꯃꯤꯀꯞ ꯂꯝꯁꯥꯡ ꯕꯖꯥꯔꯗ ꯄꯥꯕꯨꯡ ꯇꯣꯝꯕꯤꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯗꯨꯅ ꯐꯣꯡꯕꯤꯈꯤ ꯆꯤꯐ ꯒꯦꯁꯀꯤ ꯁꯥꯡꯂꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯏꯕ ꯑꯃꯗ ꯑꯆꯧꯕ ꯑꯏꯕ ꯑꯃꯒꯤ ꯑꯆꯧꯕ ꯃꯉꯥꯜ ꯑꯃ ꯁꯥꯒꯠꯍꯟꯈꯤ ꯈꯕꯔꯗ ꯑꯩꯒꯤ ꯃꯔꯝꯗ ꯆꯥꯎꯅ ꯌꯥꯎꯔꯛꯂꯕꯁꯨ ꯁꯣꯏꯅꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯎꯔꯨꯕꯗ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯏꯀꯥꯏꯕꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯦ ꯏꯊꯟꯇ ꯈꯟꯈꯤ ꯁꯣꯏꯅꯥꯏꯔꯕ ꯍꯥꯏꯕ ꯑꯁꯤꯇꯪ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯄꯥꯕꯨꯡꯕꯨ ꯁꯦꯡꯅ ꯈꯪꯖꯔꯛꯈꯤ ꯊꯃꯣꯏꯅꯨꯡꯗ ꯊꯥꯒꯠꯆꯈꯤ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯅ ꯁꯦꯡꯅ ꯍꯥꯏꯕ ꯉꯥꯡꯊꯣꯛꯄ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯕ ꯉꯥꯡꯈꯤꯕ ꯋꯥ ꯍꯣꯡꯗꯕ ꯑꯔꯨꯕ ꯄꯥꯎꯇꯥꯛꯇꯃꯛ ꯄꯤꯕ ꯌꯥꯝꯅ ꯆꯨꯝꯅ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯄꯥꯕꯨꯡꯅ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯀꯤ ꯄꯣꯛꯅꯐꯝ ꯈꯕꯔꯗ
kalamda ikiba sopi kibado aigi matung tarakpa sahitya khongchat kayada maka lamna chachaba phangniba maithong kaya longba maithong punamak arangba numit oina loina nganba nainabada sahitya wada jagoida lilada dramada itihas ki maramda kombiregi laikada khungul melegi lotuna leirambagum thambal gi leinam marakta kabok legi leinam na yaurambagum mari mari amatta oina theater gi manungda sahitya gi laikada jagoi gi kuthek na mamal yam laba art and culture pabung gi asoba sarup ama ngasi phawba yauduna hinduna lagli pabungna sokidaba khangidaba hiram amatta leite nongai pandit ki kolomda chahi nifu hena letana sapu kallaba meng thoraba ithak nairaba sahitya gi culture gi isel irei Manipur manung amasung mapangi Manipur punamakta asoba inor piduna talali ano ba kabi kaya ai ba kaya scholar kaya pabungi kolom na wahay na speech na sahitya da mahay lokli masita natana Bharat amadi malem gi lepak kaya gi sahitya amadi culture gi marik chumba pau nainaba kaya Manipur gi laimai sidagi sau phana chensilakpada Professor Tombi gi achoba daitial lei meng asida khara kopsinna meng amamu yengba tarabadi hogalagli banatraga na hau oiba iba sing da pabung Tombi gi thogatpa meng semgat piba sahitya gi manung thitna waktak pik pik thanna piba ngami kabi amagi wahay taraga iba magi wangang taraga maduga chanaba wahay do mahay lokpa ngamnanaba asan ba akupa meng puthokuna suggestion piba aina aigi khalliba apama panna madu yongnanaba inkhatjaba lambi piba ngami asimak sangnai scholar pandit natraga lusingba amada yawgadaba gun adumak ni pabungda yawriba wafamsing ache aina pabungbu kuina loina jarakpagi ithanata phangjarakpa gyan adu nung phawbada leijariba asini asumna lisingamaga chamapan maudra tareta magi aigi ahum suba ai khulai paigi haiba lairik asigi wahau dokta pabung Tombina ibiki aigi saireng ibagi ihul junung sibiduna khangbiduna sokat piduna Netrajit ki saireng igi saireng wahau dokta maming thonbiduna chamarak sining khiba chamarak hining khidraba aibu mairaktagi tingkhatpigi pabungna aigi saireng lairiki wahau dokta sumna hai magi lairik sida mit kanna tilai nakongda kanna lausilai sam hoirei mit khangpang panghalli magi saireng dagi karamna nanthokuna chenma ngamgani punchida ninghanna dana sahitya gi saireng da sonthadana handicap amagi punchibu iyai da tingkhatpi duna masa khingkhing launa thambirambado punchida karamna kaugani chahi sangna asonba mi ama oiraklabachu punchi sina singnaba ngamlakpa punchi haibache singnaraga hingadabani haibagi akanba wakhalon matamsida kanna poglakhi lairik tamhoudrabasu school college kaba phanglakhidrabasu pabung gi manung thitlaba wahay kayana aibu mit na singhanki mikap thohanki asumna mahaki wari sing yamna phajana oja Professor Tombi gi nainabachida ehang na mathang thengnajarapa aduga mahakna mahaki kallaba willpower khangba kanba aduga sirage haiba phawda kaya arakhanna khangrabado mahakna hingninglakpagi tanjado ehang miyam gi mafamda loinabakti pathokchaningbani adubu ngasigidamaktadi ehang na simakhaidi kanagumba guide amana fajana lamjingbiraba kanagumba thamoi senglaba karigumba ta magi panthungpham amata udraba misak amabu panthungpham yohannaba chathanba adugi warido ehangna miyami mafamda kabigi masamakna iramibasi lanthokjabani samlapna ai sifawdang thamjarage aduga masaisida ehangna khita chitharamba khara amuchu yaurabra haidana ai khitang magi kainosi magi biodata sida qualification si engo yam nungsiba mana metric phawbada ma chatlaga laik tamba ngamdabadagi qualification da only matriculation haina ibiramise ma kaino oidana Manipur dadi asengbada magi qualification si adum
kanoni yamna sum ka hena tamudragasu qualified che aduma BA ni graduate ni achi tampham yamna leirapadagi loinabak my qualification do hainare adubu kabi gi qualification haibasi ma gi asemba metric phawba thaba se lirakpagi matung ina class 4 5 phawdang chatpa ngamamaga adagi ngamkhidaba aduga phamna adum parakha pirakanda asuki mati khonaba kanba aiba kabi athar se ehana punsi supagi kaujara roi ngasi di sida tentakna ehana loisanjara Imana pagdagi tamakta thagachari aduga akoina comment amadi kitang point sigi maramda nainadringagi mamangda akoina ngasi feature tawjariba poet Thoudam Netrajit ki picture asi ay amtang zoom tawjarake aduga yendiriba pumnamakna amtang kubi thangtokpira aga love and like amta thabira o na phajakraba ngasigi point anisi imana khankatpirapadasu pukning yamna Manipuri Literature adagi hek tabada madugi labuk lamhangdugi wakhan khalan mangamba point du tabire aduga second na khoigi conflict situation sida tharaga khoigi amna numaitaba nungi oiba numaitaba adumaina phawhanba point anisi yamna phajana contrast tawraga khankatpirapa point singni khoigi writer si amtang thagat minasi ona tawminasi love and like thabira hina thabira mayam amukta chamthopira screen si love and like na amtang thalan si thank you love and like amtang thabira yengbiri akoigi show sida Arif Aribam Lenin Laishram Maibam Vaneshwari Sagol Sen Sunita Sanatombi Laishram Aiba Thoudam Netrajit Masamaksu Yengbiri Nirmala Rajkumari Love and Like Thabira amta thabira akoigi yamna nusizaraba talented oiraba Manipuri literature bu hena inakhulanba akoigi ngasi feature tawjariba minoina pajjarabada Thoudam Netrajit kidamakta Love and Like thabira Sashikanta Hidang Mayamsu Yengbiri Roshan Kumukjam Yengbiri bapuna makpu hanna thagachari hamon pramotsu Yengbiri Mina Kumari Yankhom Wahengbam Vakta Singh Su Yengbiri Love and Like continue tawna thabira hujik phawba thabira amta mayamna Sarachan Thiam akoigi writer Su Yengbiri Victoria RK thank you so much amtanga champun namtaga amta thabira ai screen se amtang share tawrake amtaga thabira ko aigi love chaithorakpasi yamdri thank you so much thank you matang asida akoina imana ngasi lokhathi pikiba sereng ahanbagi pabikibasi Eigee Khungangda Laklabadi haibeneba masigi point si imana pabirakpa kanda aibana phongtokibasi yamna khoigi Manipur si yamna nature fazana leiba aduga mi singsi yamna harauna leiba haitare ngasai mana mauna hana smiling face oiba adagi sing sopagi sing adagi yamna siba mana ngasai gi phizi da kiba
achapot oidoine ko masida akoina hujik Fiji da ki ba kai se aina di madu kauru ba haitare adogai amna sina Fiji da ki rakanda akoina chana na pura ka share ta wina ba adugumba ki panpira ko de amna siba ma oi adagi khongnang yana playful oi ba ma gi mind sita point se hek pa ba da amna siba energy mai on the pause angang oi ngai gi ngai gi khongnang mana na tupi saraga sanaba kai se akoina hujik di am no ta da khongnang si akoina aina Manipur da thokpa kanda town city da di ya uzedre dok aina pi ngai da di khongnang se akoi gi lekai da su hauba da gi school gi lambi da chatpa kanda gorsin khongnang khong kai na mai na yam na ura idana adogi ningsing hanba ma ingon da pokchai adogai yamna playful oiba energy haiba tare khongnang managi tupi adagi sunset sida yamna phajana seithabiba nimitsina tarakpa kanda sanagi machu oiba kaina magi description sina akoida screen da oina visualize tawba ngamba haiba tare yam phajana describe tawbi aduga aigi damaktadi points di pa kanda aina angang oiringeda akoi babana akoigi car sida Langon gi area sida akoigi lam low macha ma leibadu da pubiraga akoise adugi surrounding da pot thaba khotpa adumaina chatpagi scenery do ningsing halli yamna nungsiba good energy porakpa akoigi thamoi da nungsiba puthorapa point ni haina aina khanjai ingiriba pumna mangnasu adom da kari phaubi haibatu soidana comment tawiro imana di kari phaubi masigi point si pabi beta masigi point sida akoina longning ba mai kai da apa ba aina longning ba mai kai lo ba yai ataba mina mana khungangdu suna nusiba nate kabina nusiri sidi maramdam sida mana yam lumna logjaba mafam khuding makta mana nuai ba pleasure do madu ngasi phawba da magi adugi mahau do adugi seithara pani puna makna mama leba nusiba maramdam nusiba magi nusiba se masi para ma ai saireng sina aingonda makti yamna pi haina adumaina khanjai maramdi akoigi su comparative study si tawrokpa matamda horakamsi yamna nusina khanjakiba Monica gi papana matamduda nambondagi oinamdagi nambon phawba khongna chatlaga larik tamba karaga khongsu yaudi hai aduga nongalamdaida mu hogatlaga adumain tawdana magi punsigi wari kaya su akoida sabirami aduga ningsing halli loina na mama lebaksi mama maramdam se kya mu yamna nusige haibabu aigi college aise me tamhalai ai yum palama matungda aduga me si tambal loiraga college oja oibase mokhogi horakpa magi lam oinam sida mana yam nusibase masai sida aibu sida oja oiru yam thuna lokhatlaga dabani aduna kuiraroi haidana aise thamgibane aduna asuki matik mana oinam si nusijagiba adu aina aigi isa haijaba tare mo Netrajit ki athar Netrajit ki kabi Netrajit ki ngasigi saireng si paba sida ai hakna su wari ama ithomdragadi aise thangai sengna matamduda khangiba mana nusijaba oinam nusijaba oinam gi mi lakpada ainaga khidang kaurudaba da mana songthola saurapa kache oin ningsinghale wanta kari noida ibungona ngasigi se magi hujik oiriba leiriba lamsida mana heka hobadagina tharakpase achumba magi thamoigi wari ngaktaneba aduna ai madu maramdam nungsiba adu lemna sukmang mangoi aduga mama leba ko nungsiba aduga magi apopi palembu yamna nungsiba habase punsida lemna mangaroidabani haba moral se aina ai pijak samai Mana haidi basi yamna nungsi chumi akoina point mama palakpa any wali macha pa bakanda oiragasu
readers की connection अदुगा मागी emotion पुथोक्पा ngamba अदुबु यामना writers सिना मागी work सिना engage तौबा ngambaduni इमाना हाइबिरिबसी अदुगा हौरक्फम बुनि सिबा हौरक्फम बु से थाबा अदुगुम्बा point ningi haina I thamjage comment yamna phasa basu lakpiri soidana comment sida thuna lakjarage adu bu lakrangai sida second gi point pathokhiba Kangshinkhraba Mitki pi asi pabirakpa sidana amuk akoina tu jumba akoigi conflict ki oiba content I thokpa adagi phubiba khungpakna kauba khutlai paibani haibiba sigumbasi amna akoina masigi sida chawrappa yamna kina sigumbagi feeling ama puthohali aduga question si amna hangoi da bahai tare ko koi ki youth sidai sida sifai jana hangbiri si kari huralu re noina kari halu re kari tauru re na tum sigumbagi hangna kanda numai ta ba pokhanba adagi ni lekhidaba sigumbagi conflict sigumbagi si amna utpire aduga loirakpasida loirakpagi lines mana tang explain tawbiyu namasida angang nawa oiranu yeknaba oiro na haikibase masi aina kitang magi ending sida kari hai tibano haibasida angonda ena khanhani ba poi adu imana tang imagi explanation tang tawbira kadi akhone anda kana gani khan hay tang dokchara khige ko ahoy Kangshinkhraba Mitki haibasi 2000 da pongkiba direct ni matugi direct tugi manu da yauba poem amani imani si habiribas Kangshinkhraba Mitki pi sida ngachagi mama thing sina yamna khangba ngamdaba nupi da su harassment yamna tauba id khoi masigi penose masigi matam se akhoi se yang launa since 19 kaino dagi thengna rapani hajaba tare ko masigi conflict se samilana ga chara hen ba hogiba adagi manorama ga hathiba ima chingsina ga tokmong khangda dana ngaurak tana moi kaino ima trai thuina ka nga sai so ai condolence ki da ai panjari duni aduna nupi ga che nupi macha ka da sopa ai di nupi da bunate ko masagi duna nupi gi da akoi sentiment do adom da lei bai wani nupa sing kaya che makoi gi mipu si ai isamak phobada ai thanda leiba ai yum sidai thanda leiba si so many times ai thanda lei kanam ta ai thanda lei haidokte adu ai yam ki gande but ai na ki ba se lai su ki de kai ki de ba kangsi makol de yam ki ba kangsi se khinga akan da kadai da kana ha kana tawre nongmai ka pa ma sigre siraga di nongmai makon si ta ba da sibra si da ba khang ne de pi sin sina kangsi se khinga kan da khoi se thok ta ba ya da ba maduda ai na yum sidai thanda lei ra kan da ai thokra kana so lom bi ni ka yong ni hai ba ki awa ba do maduna aingonda anaba ma bo howe matamdu akoigi ngasai gi hadiba period sida akoi yam kana awaba si yam nangre aduna combing operation na ma tawre ai di angang sing sisu akoigi kutta khulai pai ba underground ga lai sisu maning thungda badagi se janane daira bonna ka tawri bado underground mi road oina thoma jan bi lu hongi ba mana maina lap hen gi ba adi lepa ki awaba sida khang ma ngamakta ba ai imungda thoktraga su sugumba mayam che masida mama singsina sune imai bungo ithanungda polage de imai bungo khoi loi seminar ru si ima ju nangna tawri du yare haibagi magi intention do aduni haina aina logjai adu kabi masamak su yengbiri banina kabi gi real intention du su adum kana haibiro keno sida chakchana ai gidi adumaina khali kari noina haibada sum hujik makta yengjabada ai number 1 da ai pau tai Manipur gi oina ai Delhi da leibai wani sai America da leibai wani adagi isa gi Delhi da leibai wani Bangalore da leibai wani Mumbai da chatlaga
ꯍꯤꯡꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯆꯠꯂꯒ ꯍꯤꯡꯕꯁꯤꯁꯨ ꯑꯩ ꯀꯩꯁꯨ ꯊꯣꯏꯅꯗꯤ ꯋꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯃꯥ ꯂꯩꯕꯥꯛ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯁꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩ ꯇꯥꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ COVID-19ꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯅꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯀꯣ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯦ ꯌꯥꯝ ꯇꯧꯕ ꯃꯗꯒꯤ ꯅꯠꯇꯕꯁꯤ ꯂꯥꯛꯏꯅꯦꯕ ꯃꯗꯨꯅ ꯃꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯅꯍꯥꯟ ꯅꯣꯡꯃ ꯐꯨꯕꯗꯅꯦ ꯃꯤꯁꯤ ꯈꯣꯡꯄꯥꯛ ꯅꯦꯠꯂꯒ ꯐꯨꯏ ꯋꯥꯅꯤ ꯑꯃꯗꯣ ꯀꯞꯄꯦ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯒꯤꯗꯤ ꯃꯥꯂꯥ ꯑꯣꯜꯍꯜꯂꯤꯅꯦꯗꯅꯕꯨ ꯁꯦꯕꯣꯠꯇꯤ ꯀꯥꯎꯍꯜꯂꯤꯅꯦꯗꯅꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯐꯨ ꯆꯩꯐꯨꯁꯦ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣ ꯐꯣꯔꯁꯦꯁ ꯄꯋꯥꯔ ꯑꯦꯛ 19 ꯑꯗꯨꯒꯤ ꯃꯔꯨꯝꯁꯤꯗ ꯇꯝꯃꯦꯕ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯅ ꯐꯨꯕ ꯆꯩꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯑꯩ ꯏꯁꯥꯃꯛꯁꯦ ꯊꯦꯡꯅꯔꯤꯅꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡꯗꯨ ꯀꯥꯞꯈꯥꯏꯔꯝꯃꯤꯕꯅꯤ ꯃꯅꯤꯡꯗ ꯊꯣꯡ ꯑꯃ ꯄꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯁꯥꯒꯩ ꯉꯥꯛꯇꯅꯤꯅ ꯍꯨꯍꯥ ꯍꯥꯏꯕꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤꯐꯥꯏꯅ ꯔꯥꯎꯟ ꯀꯣꯏꯁꯟꯈ꯭ꯔꯒ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯦ ꯑꯩ ꯏꯆꯥ ꯃꯔꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯀꯥꯡꯊꯣꯟ ꯃꯊꯛꯇꯨꯗ ꯂꯣꯏ ꯊꯥꯡꯒꯠꯂ ꯊꯝꯃꯤ ꯃꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯦꯔꯤꯌꯥ ꯑꯝꯗ ꯑꯗꯨꯒ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒꯗꯤ ꯀꯩꯗꯧꯒꯦꯕꯨ ꯃꯅꯤꯡ ꯊꯣꯡ ꯐꯥꯠꯂꯤꯁꯦ ꯃꯣꯏ ꯁꯥꯏꯀꯣꯂꯣꯖꯤꯅꯤꯀꯣ ꯃꯅꯤꯡ ꯊꯣꯡ ꯐꯥꯠꯂꯤꯁꯦ ꯃꯤꯗꯣ ꯂꯣꯠꯂꯒꯅꯦ ꯍꯣꯔꯦꯟ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯆꯦꯟꯊꯣꯛꯅꯕ ꯍꯥꯏꯅ ꯐꯥꯠꯂꯤꯅꯦꯅ ꯀꯥꯎꯔꯒꯅꯦ ꯊꯨꯗꯦꯛꯑꯝꯃꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯔꯤꯝ ꯐꯥꯎꯕꯗ ꯌꯥꯝꯅ ꯀꯔꯤꯝꯐꯥꯎ ꯇꯧꯖꯗ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯈꯔꯒ ꯑꯩꯈꯣꯏꯒ ꯂꯩꯖꯔꯤꯗꯨ ꯐꯥꯎꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯥ ꯄꯥꯈꯪ ꯐꯥꯒꯠꯂꯛꯄꯗꯗꯤ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯏ ꯑꯩꯒꯤ ꯏꯆꯥ ꯀꯩꯅꯣ ꯑꯃ ꯅꯣꯡꯃ ꯊꯥꯡꯒꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯌꯣꯛꯆꯈꯤꯕ ꯑꯉꯥꯡꯅꯤ ꯇꯣꯝꯕ ꯀꯧꯏ ꯃꯥꯁꯦ ꯃꯣꯏꯗ ꯐꯥꯕ ꯄꯣꯔꯣꯡꯅꯦꯅ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅ ꯑꯁ ꯃꯃꯥ ꯑꯩ ꯁꯦꯝꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯉ ꯄꯤꯖꯗꯣꯏꯅꯦꯅ ꯃꯥꯁꯨ ꯃꯌꯨꯝꯗꯩ ꯄꯨꯔꯛꯑꯒ ꯆꯥꯔꯤꯉꯩꯁꯤꯗ ꯆꯥꯒꯦꯅ ꯇꯧꯔꯤꯉꯩꯁꯤꯗ ꯀꯣꯝꯕꯤꯡ ꯇꯧꯔꯦ ꯀꯥꯡꯉꯥꯡ ꯈꯤꯡꯉꯦ ꯑꯁ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯅꯤꯡꯒꯤ ꯑꯦꯔꯤꯌꯥ ꯀꯣꯝꯕꯤꯡ ꯇꯧꯗꯣꯏꯅꯦꯅ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯥ ꯖꯤꯟ ꯑꯃ ꯁꯦꯠꯂꯤ ꯀꯥꯎꯗ꯭ꯔꯤ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯝꯇ ꯍꯣꯡꯗꯣꯛ ꯈꯣꯡꯒ꯭ꯔꯥꯎ ꯀꯩꯅꯣ ꯈꯨꯗꯩꯁꯤ ꯑꯣꯏꯅ ꯁꯦꯠꯂꯣꯅ ꯈꯨꯗꯩ ꯑꯔꯥꯡꯕ ꯑꯃ ꯄꯤꯔꯒ ꯁꯦꯠꯍꯜꯂꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯖꯤꯟ ꯁꯦꯠꯂꯒꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯣꯏꯗꯣꯛꯈ꯭ꯔꯒ ꯑꯉꯥꯡꯗꯣ ꯍꯦꯛꯇ ꯇꯥꯡꯈꯩꯒꯤ ꯀꯥꯏ ꯄꯨꯈꯤꯒꯦꯗꯨ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯗꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯆꯥꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯏꯃꯥ ꯏꯕꯨꯡꯉꯣ ꯊꯣꯛꯑꯁꯤ ꯑꯩꯈꯣꯏ ꯁꯤꯔꯁꯤꯌꯦꯅ ꯃꯗꯨꯗ ꯃꯃꯥꯁꯤꯅ ꯅꯪ ꯑꯉꯥꯡ ꯑꯣꯜꯂꯣ ꯅꯪ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯂꯣꯠꯍꯜꯂꯒꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯇꯕ ꯃꯃꯥ ꯂꯣꯏ ꯊꯣꯛꯂꯛꯑꯒ ꯃꯩꯔꯥꯒ ꯄꯥꯏꯔꯛꯏꯁꯦ ꯃꯁꯤꯒꯤ ꯁꯤꯝꯕꯣꯂꯤꯛꯅꯦꯅ ꯑꯩꯅꯗꯤ ꯂꯧꯖꯩ ꯑꯗꯨꯕꯨ ꯑꯏꯕꯅ ꯂꯥꯏ ꯌꯥꯝ ꯂꯥꯜꯂꯝꯃꯒꯗꯤ ꯃꯦꯁꯦꯖꯇ ꯌꯥꯝ ꯀꯩꯅꯣ ꯑꯩꯒꯤꯁꯦ ꯂꯥꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯦꯗ ꯇꯧꯖꯕꯗ ꯑꯩꯈꯣꯏꯅ ꯆꯥꯎꯔꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯑꯗꯩ ꯍꯩꯍꯩꯗꯕ ꯋꯥ ꯍꯥꯏꯕ ꯑꯗꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕ ꯑꯗꯒꯤ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯕꯗ ꯆꯦꯛꯀꯤꯡ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯗꯒꯤ ꯐꯨꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯌꯥꯝꯅ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯠꯄ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯒꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯑꯀꯤꯕꯁꯤꯗꯩꯁꯤꯗ ꯚꯦꯔꯤ ꯂꯣꯠ ꯑꯣꯐ ꯏꯟꯁꯇꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯦꯐꯦꯛ ꯇꯧꯕ ꯃꯁꯤꯁꯨ ꯌꯥꯝꯅ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝꯅ ꯀꯤꯍꯟꯕꯤꯕ ꯇꯣꯔꯆꯔ ꯇꯧꯕ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯍꯥꯏ ꯑꯆꯤꯚꯔ ꯒ꯭ꯔꯨꯞ ꯑꯉꯥꯡꯁꯤꯡꯒ ꯄꯨꯟꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯒ꯭ꯔꯣ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯀꯌꯥꯝꯅ ꯁꯣꯛꯀꯦ ꯍꯥꯏꯕꯁꯦ ꯑꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈꯤꯕꯅ ꯍꯦꯜꯂꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯄ ꯀꯩꯅꯣꯒ ꯑꯩꯈꯣꯏꯅ ꯎꯕ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯋꯥꯠꯍꯟꯕꯀꯣ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯊꯥꯔꯗꯇ ꯄꯥꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯕꯨ ꯅꯔꯆꯔ ꯇꯧꯕꯤꯕ ꯃꯤ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯤ ꯑꯁꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯑꯏꯕꯅ ꯄꯟꯕꯤꯔꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯕꯨ ꯊꯥꯒꯠꯂꯀꯥꯟꯗ ꯃꯥꯅ ꯃꯥꯒꯤ ꯑꯏꯕ ꯑꯃꯒꯤ ꯖꯔꯅꯤꯗ ꯃꯥꯅ ꯏꯊꯤꯜ ꯄꯤꯕꯤꯔꯀꯥꯟꯗ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄ
self confidence isana isabu thazaba asi porakpa haise akhoi ki nurture tawbiba akhoi na tawimba sidai sida mangala ma pibiba aduna akhoi ki conflict situation sida su sumain tawdana akhoi na yenkhatpa ahan laman na encouragement pibiba adagi critic koina pira kanda koina matam du tanti kitang mana haido gyan ta dadana sauning ba yawba aduga kona di o mana dumain hairak paduna aigi hen ithil o hen bani haina khalakpa sigumbagi example singa sagi third pabi ki baduda yamna utkre yamna koina masi kauroi da bani aduga hujik hujik so koita kanano mana koi ki jai phana bagi damakta wa hairak pada akhoi sauningba yauragadi masigi example se amtang khantabiyu kaigino raga akhoi bunumsidana phaningdana mana haira ibadu akhoi immediately judge tawdaba kari haira ibano haibadu hena khanthahaningbagi adugumbagi sharing ni haina thamjage yamna phajaba self confidence yauhanba adagi will power adagi hinningbagi ithil pokhanba adugumba scenario do da porakpa dagi kalakpa yaudaba jealousy yaudaba akhoi sigumba nungaiba ngai sagi yamna philosophical oiba question hangdeki akhoi na punsi sida nungaiba haise kaino punsi da apen ba haise kaino paina masigi si khalal la kanda akhoi na pamjaba se masige align tawraga chatlagadi akhoi na punsi da nungaiba punsi gi apen ba haibadu soidana oigani haina ayaknasi yamna yajaningbani adubu matamasidi khanghaude wari di yamna ngairi ado ai imai comment khara lokhatcharakke ado mana ini hainba leibiri braina comment lokhatringaida comment da adum mathang chathana ba adum tawrasi marakta hainingba leiraga so ai adum hairaki okay Maibam Bhaneshwarina Khurumjari haina ibirai Sagol Sem Sunitana Khurumjari haina ibirai Arif Aribamna Pumna Makpu Khurumjari haina ibirai Sana Tombi Laishamna Matam Kuirabagi Tungda Ima Nachana Lamdam Tamna Khurumjari haina ibirai Thoudam Netrajit na ibirai Aisu Yengzari Ima haina ibirai Aiba suyeng bayaubiri yamna thagachari asigumba akhoi thamoi nunggi oiba adongi word oiraga so akhoi phauba akhoi di iba heitabanina akhoi phongtokpa ngamdabasi writer mingoina panjarabada Thoudam Netrajit na ibirakpagi damakta hanna thagachari aduga imana ngasagi book se pathokpi khibasi dai sida I could like by the Hyper Poetry 1997 the Ibikiban. Masi aina yamna paningba aduga khamingba phawi aduna imada request of zari aduga writers ina poems e til laga meaning na thanbasi akoina yamna numaiba literature hi mahaumi aduga writer bisu mana ikibada kari khandi ki haibatu madu hina khangi aduga akoina people of Manipur da lengkhat pirak naba kai hojik tagi hauna kai invite tawzari Nirmala Rajkumarina watching from Ahaluk Infal haina ibirai Vandana Su Yengbiri Hamom Pramutna Khurumjari Ima haina ibirai Mapau Literary Journal na ibirai Netrajit Thoudam 2000 Matungi Aiba Mirolgi Mangjil Thaba Yamnamak Maru Oiba Aiba Ni haina ibirai akoi Manipur gi damakta Shashikanta Hidangmayumna Pumna Makpu Khurumjari watching from Sagol Ban Morang Lairak Machin None Parking haina ibirai Bijoy Dongram Singh na thank you finding the voice haina ibirai Luwang Chanu Lintoina Ahanba Maktada Ikai Khunaba Uchari Ichiyamadi Oja Saroj Nalini Khomdram Amasung Aiba Tamo Thoudam Netrajit Khurumjari haina ibirai Now Tombi Maisnamna Ojabu Khurumjari haina ibirai Victoria Arkena Khurumjari haina ibirai Khogi Aiba Khoni feature Khungangda Sarachantiam na ibirai Netrajit ki damak Chauthokchai Manipuri poet ama oibada natana akhoi ki style ama suni
haurakliba mirolgi leader amasuni haina ibirai bakta singna khurumjari haina ibirai wahengbamna ibirai punsigi asengba masakti khang khungangda lay haiba ai bagi wafam si asengba mak artha yamna lay adubu nasidi khungangi masaksu mangre aduga sakam adubu kanaba potriba sing busu matamga chunadraba myoy oina laurak le adubu manglam chat kauraba kunai sina kayam matik leiba tangdu leitaba punsi oigadra haibadi achawa wahang amani haina hadirai aidi hujiki matam sidana sagi point sida inibaduga status to comparison taubagi question ni Mina Kumari Yankhongna ibirai ojabu ubada dekhatli isasi ojayam nungai yamna su phajari ina pisu yamna pakchai haina ibirai Thank you. khoi ma se nung sidra yengo yamna khoi gi tamakta week si whole week si imana sigi points lanthok pase ani khat oiraga su imana pabadi point phan am parangani aduga imana mu khangat pirakanda akhoi me am da lanthok pi pani aduna imabu han thagachari imagi damakta 11 like amta thabira u hamom promote na ibirai Canada dagi amukkasu khurumjari ima amasin thagachari Finding the voices pui yamna nungaijare Oja Thoudam Netrajit ki saireng paba tajaba phangbasi saireng yu wahai thamoida pandi yamna chumba wafamni Roshan Kumuk Jamna ibirai khurumjari Moirangten Nagendra ibirai yengjari Victoria Arkena khurumjari Jiten oinamba na kanana kauba ngamgani aigi khungangi Laklabadi masterpiece poem of the poet haina ibirai koigi poem si amna thagat pirakpagi wahaini mayam gi pukningda panba poem ni Thounam Shyam Singhana khurumjari haina ibirai yamna nungsi akoigi asamdagi chinnaw birakpa akoigi writer masamakni koina magi poem su hana feature tawjakrabani yamna nungsiba koina Saturday sida ngaktan akoi punnina lakanda akoigi nakhulaba Manipuri Literature se sigi maramda aminaba paminaba sida yawbibagi Nirmala Rajkumari na makatani ibirai yamna phajai Netrajit ki saireng animak Netrajit ki punsigi maramda ai hanasu adum thengnajakre punsida thengnaba khudongthiba pumnamak thongna phana thengnagadabani ninghan na gadabanatte thagattaba ngamde kabi Netrajit ngaijeri Hazaraba saireng kaya ama bagi khorjaidagi haina ibirai nenena yamna phajai nenena ibirai basi akoina ngasagi bagi punsi sida magi physically challenged laibasi overcome tawrakanda point oina chongthok pirakpa imana pambikre larik tamba kanda metric thoknang tamma dasu atuki matik talented oiba akoina ninghanadana isabu thajaba haiba lambi sida chatlakanda sigumba mangal si bagi life da natana hujikti akoi mayamgi mangal odiriba akoina phokdokpa ngamdaba wahai thamoidadi laibasi pachana phokdok pirakpa asigi damakta yamna thagachari aduga matung koina dasu nanina haiba smaina hena phajaba point mayam Nigeria haina inasu tawjage
Darendrajit na ibirai, very good evening, Ima Masung, Madam Monica haina ibirai, Cheche haina adum kaubira asu yai, si Madam gumba kaubasi khara haina zade. Rita Thokchom na ibirai, Yangzari ke samthong, Laisram Lairak Imai Bema Kurumjari, Ina Monica Busu, Hagachari, Haini Ibirai, Sagol Sem, Sumitana Kurumjari, Haini Ibirai, Chabungam, Bam Hemapati na Kurumjari, Haini Ibirai, Yamna Nungai Yang Bada Haini Ibirai, Ambedkar Sharma, Adhikari Mayum na Ibirai, Nene Ngasiga Live Thingna Jaba Anirag Suzare Yamna Nungai Je Nene Haina Ibirai. Ako'y Saturday khudingi live si tawjabani. Aduna dum yengbirau. Matang asida ako'y comment khutjaba loizare. Aduga yengbiriba pugna makuhan na thagachari ako'y na Manipuri Literature si ngasay imana haibibado. Ako'y na thira kanda hujikse ay sa yang pangamni ko ay nakalagpado. Khangdaba na henba aduga lay puput mayam site. Mani daw na lay namakanda ako'y mayam sit himinasi khangminasi share tawminasi kay ginoga ako'y na ngasay ki conflict ki matam sida sida Manipur dagi mafam da chatkiba mayam layre ado ako'y mayam si imalibag musibasidi mafam khudimaki ako'y gi thamoyda laybanina masi literature sina kinsalakanda ako'y mayam si ako'y na kari tawba ngamni ako'y na society si chawkhatpada aina kari tawba ngamni haibadi literature da oiba yai adagi empowerment da oiba yai anything oiba yai aduna masi kari tawba yai haisi hangba kanda ako'y history se khangagadi hena ako'yda motivation layba aduga ako'y na unity layba masi oirakani haina aigi ajetpa thajabani matang sida program si loisinjanaba tawrage imadagi any last word haibi ai khara khatang nganingdana hainingdana hangachaningdana de lejaramabani aduna aina tasengna ma aina literature si pabada yamna aingonda pungninda yam harauba amakha khongtu sabase tasengna haraujari neba karinoida akhoigi literature si Manipuri aina Imphal College da nakoigi oja aigi Juji aina panjari ba Thoudam Netrajit Singh bira iba ngasi mi oihan bira iba ai pusu ojana mi oihan bira pani haibase haiman bathoi aina iba hijadabagi khutlotana leibagi damakta aina idana piramdabani tasengnamak oja che mi bu yamna inspire tawba adugumba kainoni aduna adumai tawdana akhuigi punsi sida ningba kaiba si karaidagi ningba che ai thanda si waraboi ningeba ai punsi ka si pi amaga illaga phamdana ngachidi pudi karigumba wakhan amada ise taurga leire matamamda di ai muwaba leiti kanka wakhan khalamba che ai di lari si parakanda changa kanda ne wakhan khanba che adum heta nungai adum nungai ramda ba wakhan che adum aba adu lari chileramdra di ai di nahanabu kaino tawrani karinoida ai angang oringe dai hongna ai di lari paba che aduda aina ai yam phare haijabagi wanate akhoi pikraba ima leibang Manipur sida literature da kari mahau lege outbook paragana yamna lai paningdaba adagi wari atai paba dongna ahansingna so adum warak pache thengnayeba nang lai tu page haidadana nangna kai kai no polaga paide aina ngaujare ise matam amada kainoni akhoi matamdadi hujiki sumaina lari iba mayam si leiramba nati haba akoina tamakpa matamda aduna akoina ngaujare isidi abigyan sakuntalam ngaura ido adagi di kaino akoigi banki risi bankim chandra na iba adagi di Bengal gi akhawa kabising sine irakpa kaino maming ai kharadang ai panjage ko adagi abigyan sakuntalam ngaura I legend duty ai di mega tuche Kalidas naga ibase Kalidas ki wari sida dum mau chakhrabani masisu as mathanda lekhom lenang maraktagi kaino chayambaram khak yaurubani tanthokpirakpa lairaba nangna kaino si yaw yabra kaina tanthokpirakpadagi lisallaga yaururimneba Kalidasina mamana
ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯧꯔꯒ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯏꯅꯤ ꯃꯗꯨꯒꯗꯣ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯦꯘꯗꯨꯇ ꯉꯥꯎꯕꯗꯨ ꯅꯠꯇꯕ ꯀꯕꯤꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯦꯕ ꯑꯗꯒꯤꯗꯤ ꯃꯥꯅ ꯁꯌꯦꯝꯕꯔꯁꯤꯗ ꯌꯥꯎꯔꯨꯔꯀꯥꯟꯁꯤꯗ ꯃꯣꯏꯗꯤ ꯀꯩꯅꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯁꯌꯦꯝꯕꯔꯁꯦ ꯑꯁ ꯂꯩꯕꯥꯛꯀꯤ ꯌꯥꯝ ꯇꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯌꯥꯝꯁꯤꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯧꯗꯧꯒꯤ ꯂꯥꯛꯏꯅꯦꯕ ꯃꯥꯒꯤ ꯋꯥꯍꯪ ꯈꯔ ꯍꯪꯉꯦꯕ ꯃꯣꯏ ꯁꯚꯥꯗꯨꯗ adana how many gods and hibernate me ishorsi kya sugena as akoi india gi ishordi ami dana ko cham koti cham ni pan kan makucha thanga tana chana gi lu utpa beni thoma jam am dana hai ba ko question do amta chumde adu bu kalida sanga sai gi kang da lisalaga ka thunga ko duna changmo haring ai sira lisalaga yawru ba sina mana maning da gi makucha thangat paneba there is only one god aina adula ma se nithau di haigiba keno se magi promise nga eba nithau oiramba chingsigi magi ka wakhan da sarat oiro adegi magi indian history haijage ko adegi ek achumba wayen to ba mi singsina magi principal si yang ngak pane manipur gi chung nithau mayamgi achumba lei kitang ngai ta su lei adugidi akoina history do khangbagi wari ni aduna man there is only one god haiba sida ma se mamana ni bungo nang chathokan ko nang achidi kumai am tawdori na pinaron seninga lete na haram bachina nithong san bil hong dore ba id ma che adu ka ni se ma di le khum le na wa phaba yung ga do khang ko te dai mai wa un po china ngi tok thare ma che nithong san pi dana dia usitre ba ma che adu mai tawdana mai nu pi sina sum usilakta ba do id amina khunba amaga laira ba magi thakse masida yam phadana ulini ko aduga mana mase mai hitadana toini ai se adudi sarasati turen mapan da chatlaga ne lining bane sarasati se ning bane ba sarasati se yaudra ga ya dena sarasati na bor pi ba habedi magi concentration do aduna ma se kalida se na how da na mana iba mai khorjai de gi pirak pa nga tane ba aduna akoina tamakpada lesin duti si yamna romantic oiba khanda kai be masa mani adu orga su ire iba kabi du da naina badane pungning gi awaba puna maksul loina kawe ba aduna hujiki aina tu da point da lakchara kanda angang singna hora iba singsina ta ba bhau ta ningdraba barum da bhau isai ngangdraba mi dudi punsi do isai je sakwa matam da awaba sil loin kawe isai yam ta matam isai gi web haiba aduga saitegi mahau haiba se si tanguraba mi dudine adum evergreen oina leirani haiba se oi hanning man badagi ai saita se nungai tabra ai leiring hedi ai pajage haidana pajabani ngachigi disida ai tension jarake ibungo netrajit ku punsi to loina larik yam namte irako ai phongba ka dom te yaujarage handaki competition gana kanda ibungo gi si ai je angauba paru badagi ngauja baidu oijare ba ngauja biedo ngauja bi mama ma oijare ado chaireng taru mak sei pajare lai kem to udri ba ai toi se ai ngasai turin lai kumda bi do ai oe ba aduna si matang sida puna maku khweram jari comment au birapa thagat birapa puna maku so e hana hayamuki thangja da so mu thengna si aduga loina na yamna nungaire imana loisan pipagi damakta aduga akoigi writer sigi lasta aina pictures is zoom out amtang tawjarake love and like amtang thabi rawu aduga loisan nasi the writer Thoudam Netrajit Singh apopagi maming legidre th kanhai Singh apopigi maming th ombi isai hanbi debi lamdeng makha lekai lamsang dagini matriculate pop larik tamjarakpani aduga larik taruk hujik Phauba larik taruk phongbikhre Imphal Sahar haibasi poetry 1995 Sahargi Saharagi Hiccup haibasina short story 1996 ta phongbikhibani ai khutlai paide haibasina poetry 1997 ta phongkhibani
Kangshinkhraba Mitki haibasina poetry 2000 ngasi imana pabikre lanphamsida haibasina poetry 2006 da phongbani Eigee Khungangda Laklabadi haibasi poetry sin 2013 da phongbani ngasi su imana ngasi pabikre ngasi hairaga ngasi gi program ngasi loisinjarage pumnamakpu mathangi Saturday da soidana unaminasi kurumjari